इसमें यार है ना आई सा आर के लक्ष्मी देवी कक्चिंग अपुन मेरा पाई भी लोग ऑर्गेनाइजिंग सेक्रेटरी ने ngasi gi asuk chillaba tanja sidaista ekoi numidangi matam sida lam dagi district sigi mera pai bi imai bel sing ngasi sugunu hai ba jaga sida pulakanda ngasi ekoi na lauri ba kholau aduga ekoi na lepi ba hongbam ngasi hai ba nimis dagi ekoi na hanba lai roi matam amada mamangi chahi megi tangkun go humdoi da landara khiba matam da ngasi gi state forcing aduga assam rifle central forcing bharat ki huiroi sing hai ge makhoi na ngasi khunga ngasi ngakidaba iramdama sing ngakidaba matamda mahai tamgadaba isa sing mathau sugadaba isa sing na longo hugalaga lan hai bise karino khangdana iramdam ire kai sing ngakrakanda ngasi moibu onjal laga phaba bise mama sing na kantem tawi masi mama sing na pende matamda moi ngakidraga ngasi makhoi na kari gi damakta chongtharaga mi phaba wapada makhoi kayam yamna thangna le gana mama sing na thengna gani madugi thangna sing masi Kaching district apun bagi mama sing na ngasi su Manipur pumbagi maira paibi ima sing samnara kanda ekoi lepa khot lekta ba khongjang ngasi ekoi makhata na sangjala kani ahing le kani ekoi khongjang makhata na ekoi haloi aduga siba ki da khongjang ga yani ekoi na sangjala kada use yenge haidana yengbane matam du moi khulai karai thamgi ga moi khulai pairaga moi na ngapi ra magada ngasi aramba isa sing ngasi thoga ekoi nga amgadra moi na ngam draga ngasi ekoi maitai haiba phulse hingam gidra maitai baksida aduna pumna magase Manipur se lai ba miyam gi khubi na namaga mayam gi ningthoni mayam gi kendra gi aikoi vote kar abani na thoki ba MLA sing hayeng gi numit phauda Manipur da tholaga Manipur da anauba lengak ama semakanda Manipur se tangdu laita hanna palhandra ba haidi ba phire asima MLA sing na laudra ba MLA sing gi mathakta oina mama obi sing na khongjang changakani masi punam asi mai khoina thohan gi daba mai khoina ngak pasien ba haita ba punam ngasi di isa sing da dahi ta han bane aduna isa sing phabi yaroi punba yaroi makrang lot khiba khulai karai da season adu no khangi daba state forcing maruina Manipur ki state forcing aduga bharat sarkar na tharak pa central affairs ki huiroi sing na Manipur sana ba yaroi MLA sing khudak ta thopi rao aduga sarkar se malao Manipur laita halo lao Manipur da koi shanti pami mama oi sing ai koi ngahali ta koi da awaba chaina pi gano aduga makha tarak pada IPS Gaurav Dogra Manipur ki transfer tau go Manipur da ekoi mahak Manipur da leiba pamde haibo wafam ase ngasi Kaching district apun mamera pai bi lok ki mai ge de ge media gi mafam da sum thamjari